Kamjong district amasung Kabo tampak anigi lonaba mafamda laiba Manipurgi yawoloi lanmi singi base camp amada KNA-B amade Indian Army gi kangbuna haukiba January 13 landarakhiba thodok mari leinana maikai animakta matam sangna akanba khuthona rakhiba du matam khara lepluraba matung ngarang ayuk amuk hana nakal animakta khuthona khre hari nakal amaromda social media singda thaganarakpada Myanmar Tamu Township ta military na bom thadabada KNA-B humudra sikhre haina social media singda report tawnaragle Sisipurda maitai gi yum kaya pak sana thugairaga nauna yum sajen kiba Kuki refugee sing yum maina tumna sakre haina so social media singda thaganaragle Laisang them creating and bakap kibadu KCP na haina parol thamlagle Laisang them creating and Susanpur haujekna Langol game village zone 4 de leiba se Langol gi mafam amada nongmaina kap tu warak kibadu KCP PWG gi lanmin sathakibani haina Kalepa Communist Party PWG MCU notification gi PRO singkhaingan mun thadrok serol amar haide serolas na hai hau kiba kumja 2024 gi March 22 amre 23 gi lona ba ahingda kamengda leiba KCP PWG gi camp da CDO AR ge apunba force amana khulai kya amati lanmi taraung loi gari kya fahan mada senaba mioine el creating anba amadi uripok naurem thong palem lekai dagi laikongbam danachandra makhoi anina mamang da security amadi staff thabak hapi gani haina sel loksil khiba du pithok naba loinana party ga wakhal taminana ba haibada ngasi phawo party pusit thagoi dabugi ahanba pakhumne Janimsta SSS Cover Security Agency amagi firmware ga uripok naurem thong palem lekai dagi Laikongbom Dhanachandra El Creating Anba Masung Phamapu Laimuzam Pratap Thawbal Tentha Hairu Miyoi Ahum Asi Lupna Numit Tare Ni Gi Manungda Lupta Pau Phaurakadabani Masida Luppu Singnarabadi Madugi Afafata Masa Masana Pujagadabani Hainasu Serolasina Palle IRB Dagi Nongoi Tramathoi Lakhre Senaba Ama Phare Hade Thawbal District Ki Nongpok Sengmai PS Ki Manung Sanba Yaripok Kak Meaida Station Tauraga Leba IRB MR Singdagi Masakhang dama singna AK rifle ane SLR tarug yauna punna nongmai tramathoi lakhre hairi singkhong singyada taba khulngak senaba IRB MR singadu mamang sahi gi lal horokpa matamdagi hauna mafam adu thamkhibane thaudok ase ngarang numidang pung 8 makhairom tabda thokibane hairi masakhang daba afaba makhalgi khulai paiba miyoi nipu yang kairom laklaga nongmai singdolda khulai singadu Munkibani aduga khonglai thuna mafam adu thadoklaga chatkibani haide loina na thodok aduda chenaba miyoi amasu phare haide Kuki leader singi manungda yamna chawna ungkhanaba thokle warning tawnakhre masigi matangda iduning thawma wafam khara thamlakle Numit Karanida Myanmar Manungda military junta ga khut thokna bada Manipur dagi sikhiba KNA-B samagi mathakta sukhre sikhaba Manipur dagi KNA-B kadar sing asigi ex gracia par disease amada kadar adugi rank skill bravery gi matungina 8 lakhs 10 lakhs 15 lakhs government of India na pi this is family members sing amade Kuki leader singna government of India dagi ex gracia lawba du kanama ta haidokte nongnini asida Manipur dagi KNA-B kadar siba khanghen helakpadagi government of India gi phan ngai ba ngamdadana yumthong khoding dagi lupa sani khai amadi Manipur gi wamada leiba Kuki singdagi yamlaba donation lawi Kuki leader singi double standard role ado hojik khangnaragle amadi saunaragle government of India dagi su loan na paisa lawba ex gracia su piba aduga lairaba praja singdagi su paisa khaiba si yaninglatre public dagi khai khiba paisa kadaida thamkhrabage makhata na Kuki leader singna paisa khaiba public na yara roi haide Hill Tribal Council na Kuki NP Manipur gi President Secretary da thareba warol paminase ahanbada maitai Kuki lan manungda sikhina kiba singi ex gracia government of India dagi amata lawroi haina mayam agreement amagi makhada wasak tuna social media da phawba widely circulate tawki ex gracia lawroi haibagi agreement leina this is family members singna government of India dagi ex gracia dum lawi Kuki leader singna su wa amata haidana tumina laisili leader singna lawkhiba warep adu thabak oina satna hange hairagadi mafam da lairiba CSO village chief singna strict rule tawgadabani adubu leader singna ngasi phawbu tawbu ude ani subada leader singna government of India dagi ex gracia lawdaba haiba wafam yana kiba matungina aikhoi public dagi fund khomlaga sikhiba imung singda angamba paisa pi adubu this is family singna lona government of India dagi ex gracia lawre haiba si loina khangnarabanina aikhoina public dagi fund khomagi kari mathau tarebage hiram khudingda aikhoi sothari lairari nongmai maru leningai paisa phawba leitre this is family singdi makhoigi darkar leba apama khudi
खुदी गवर्नमेंट ऑफ इंडिया दगी फंगलब नत्रा कुकी इनपी न सेम किबु रूल पुंबा डिसीज फैमिली सिंगना ngak na chatrabani na hauzik kari tawbu yai kuki inpi manipur na numit ni 8 February phawbugi manungda pakhum pirakadabani pakhum amada disease family singna government of india dagi ex gracia lawba du kuki inpi na ayaba pirabra makhata na disease family gi mingda kuki society pungdamak gi paisa khaiba yara roi aikhoina su paisa khayu haira roi amade paisa khaiba yara roi hana jamthang mate vice president health tribal council morena kuki inpi da aiba sero thoktuna warning tawkre myanmar da naga sing namduna army recruit tawbadagi manipur da lanjenarakle hairi manipur galona riba myanmar gi sangai division da junta lanmi amade junta gi mayokta leba people's defense force pdf singi marakta kanna khut thonabagi mathakta myanmar gi naga kaya namduna military junta na recruit tawbadagi nauna myanmar macha kaya manipur da sen sinduna sangjafam lawraga leide haina north east news no report tawdi official oba paw amagi matungina myanmar da khundaba naga sani kunthra rom technopol district ki thangbu minau village da sensilaklaga sangjafam lawduna leide myanmar gi naga singa se anal sama marphu amasung tangkul phurki myo yankhaini ongna myanmar macha sing manipur da sensilakliba se junta gi makai dagi makhoi da matam kharagi oina saphagadaba mafam da thaidoktuna leina ba khanghalakpadagi asoi angam yauduna ba manipur da sangsilaktuna sangjafam lawraga leibani hairi amarom da myanmar dagi naga macha sing manipur da sangsilaktuna sangjafam lawraga leiriba sigi yenglaga manipur lega ki water resource minister awangbo niumaina lusingba naga gi mla mangana irai numit ki athengbada sim minister n biren unaduna watana kre unabadu da sim minister gi makai dagi myanmar gi naga singa du miyoibagi minuksi yenglaga matam khara state asida sangjafam pigani haibagi thajaba pirakla haire ningsingba yabadi manipur da ain na yadaba moong da mitopya sangsilakpadagi state asida asabu wathok ama mayoknaduna leiribani mara asida NSCN-K gi makai dagi myanmar gi hakamti district hakamti town gi district administrator general administration department ta aib serol thaduna myanmar da naga kaya military junta na namduna recruit obagi thawong sathariba silem nama khangan khre tha asigi manga da NSCN-K peace group ki makai dagi thakhe serol aduda military junta na asiguma makhal gi thawong singa si makhata no satharoi dabane masina region aduda shanti hanjalapugi mohta hena sathi ba phiba ma lakani haina warning tawkre UNC ga NPF ko wakhana ki ba laite haina sengdok warol thamlakle manipur gi hauji oriba rajniti sarangna ba sig mari lenana united naga council UNC na NPF manipur state unit ki legislature siga mi phampang toktuna wakhana ba laite haina wafam thamlakle UNC gi publicity wing na thador pochero lamagi matungina NPF manipur state unit ki legislature singa UNC gi lusingba singa mi phampang toktuna hauji oriba manipur gi political crisis asigi matang da wakhana kre haina phongdokhiba pawadu yumpham yaudaba mani sumdabani haba wafam makhata da thamlakle UNC gi publicity wing na thador pochero aduda makhata aduna hauji leiriba leadership ki crisis asida UNC na kari su tawba ngamde haina su phongdorakle atopa pawamna ngarang NPF manipur gi legislature party gi miphamama NPF manipur unit ki president gi quarter da pangtokhiba aduda party sigi MLA masing suna saruk yakide haire assembly da khulngakpa singi yai fana bakhana biu haina UPM na phongdokre handak pangthokadoriba assembly mifham asida lengak na khulngang liba isel naw singa sigi tungi khallaga makhoigi maromdom hingba ngamnaba moongda mateng pangbinaba wafam puthokuna khanabiu haina United People's Front UPM manipur gi president N Rupachandra na phongdokre wafam ase ngarang red zone area oiba Imphal East district ki manungda UPM na Imphal East ki medical officer CMO amadi Sanu Sintha club ko kusam duna pangtokpa free health care amada phongdokhibani Rupachandra na hai kumja 2023 gi May 3 dagi hauraga Kuki narco terrorist na manipur da landarakpaga loinana manipur asibu mache tara thugaina mungasi phabu honare maduda kalisu khangjadaba nupi angang yauna miyoi kya tamthina hatokpiba amadi yungkai kya mai thabadagi miyoi kya lanjena duna leire singkhong singya singla sangsilaktona nongmai bong kap tharaktona miyoi kya hatnaba honari masida maramda masibu kannanaba khulngakpa kya thawai pamuba leitana thorakle makhoina Kuki narco terrorist singa sibu thengnari thawai katkiba kya yauri asiguma khulngakpa singa se masagi platform ama leinaba lengakna kariguma thaba khara paikhatpiba mathau tai khulngakpa singa se leiramdragadi kasi wariba asidagi hena awaba kya mayok narambasu yai makhoigi kariguma thaba khara paikhatnaba tha asigi taradagi phangudoriba assembly mifam asida puthokpiyo makhoina honariba kaya ase aikhoina mateng tawba natragadi atatai tarakpa awaba kaya mayok nagani haina su phongdokhe
CM Biren lusingduna ruling MLA singi mifam pangthokre February taradagi hawgadoriba taraganithoi suba Legislative Assembly gi taret suba session asigi mangoinana ngarang ruling MLA singi oiba mifam ama Chief Minister N Biren lusingduna CM Secretariat pangthokre hari Chief Minister N Biren lusingduna zathakiba mifam aduda BJP gi MLA amadi N Biren lusingba lega asida sawgaliba atopa political party singi MLA yauna punna kunma thoirom saruk yakhi hari ngara ayo pung 13 rom taba matamda CM Secretariat chathakiba mifam aduda lakadoriba budget session gi matangda khanakibaga loinana Assembly mifam asida Congress gi maikaidagi no confidence motion thangalakpa yai haina ngangnariba sigi matangda sukupna khanaki hari adumoina ma haujuk phawbagi oina mifam aduda kari kari khanakibagi haibagi chapchaba report khangba ngamdre mifam aduda JDU gi MLA Abdul Nasir NPP gi MLA TI Santi Independent MLA J Kumusa NPF gi Minister Awangbom Newmai Khasim Basum yauna BJP gi Minister Govindas Konthosam TSB Swajit S Dingo yauna party sigi MLA sing tharaga punna MLA kunmar thoiron sarugya ki hairi mifam aduda sarugya ke ba MLA amana phongdorakpada karigomba Assembly mifam asida no confidence motion thangalaglabasu mai pakloi CM Biren sabsana thajaba thamba MLA masing yamli haiba wafamsu thamki hairi sana yunaibagi thabak sing tawbiga no haina phongdoragli Khongjong War Memorial Complex da koiba lakpa singna mafam asida sana yunaiba amadi natable chatpagi thabak sing tawbiga no karigomba makhata na thengnaba taraga de madugi teksak masa masana pobiyo haina Fox ki President TS Manihana phongdokre wafam ase Khongjong War Memorial Complex da mamang sahi gi December 15 dagi MPDF Fox Thawal District na local club amadi miyam ga loina na chatharakiba mega social service game ki ngarang oisin ki ba thorom da phongdokhibane Khongjong War Memorial Complex asida mapu pandaba amagum leramba amadi tongan ba mi singna sana yunai ba ga loina na lamchat ka ma thabak ke atoksilakpa maram na puwari ga sagonari bu complex ase kalhuda ba yade haiba pandamda social service game ase chatharakibane Manipur lenga nasu complex asigi dama handaki assembly session asida special budget ama hapiyo mafam ase hana oirama phiba madudagi ngasidi sit percent ba tawdon tha ama hena semjen sajelakpuna masak thokpa miyawgi miyeng pham ama oihanba ngamlebani haina so phongloke